Ngara numida weram phongkiba pana pause degi maruwa pau khada khangacharaga miyamda khudo tamjage wangang duna leiramba US khut yaoraktuna Iran da landa ba haukrei US na Iran gi nuclear site singda bombing sa tharakpadagi nasikhong da taina duna Iran na Isreal da missile na landa krei Russia Ukraine ani ki marakta umkhanaragliba Middle State ta khuthoknariba amade Southeast Asia gi maphamsingda umkhanabagi phibam ama lakpasina Malem gi ahum subalanjaw haibadu lakadorobra haina miyamna mipainari ngai cherakta United States na khangauduna Iran gi nuclear site singda bombing sa thakiba asimakna hena malem gi miyamda langtaknaba poallei US na ngarang numidang Iran gi nuclear site singda bombing sa thaduna amang ata thon kharaba matung Prime Minister Narendra Modi na Iran gi President da phone gi khuthangda phibam asi India na su yamna haksina lawi haibaga lonana Yariba makai mahausa phibam da hanjinaba dialogue amadi diplomacy ki thabak lokhanaba wafam khangan khrei amarom da US na Iran da landa khiba dubu Pakistan akama mong da condemn taw khrei US President Donald Trump na phongno khiba wafam agency ki pauna ko tawraduna hai Iran gi nuclear site fordo natas amasung ipsa handa mai paune US try sathakhrei kariguma US da khut hange khalabadi makha tana attack sathagadaba target yamma lehauri haina Donald Trump na warning tawkrei US na Iran na thadakhiba bomb ado pokhaidrengai mamangda lainungda phit chanirom luthana changba ngami haire US na Isreal da mapungphana mating pibiduna Iran gi mathakta air strike chathakhiba adubo Israel gi Prime Minister Benjamin Netanyahu na Donald Trump bu thagatpa phongdokhrei US na Iran gi nuclear site singda bombing sathaduna ama ata thoan khibagi pakhum oina Iran na thingalda tainaba ngamdraga nasikhongda tainabagi maungda Israel da missile sing kapsinduna landabada yamdrabada miyoi kun hena sikrei amaramda US na attack satharakhiba adubu Iran gi foreign minister na mai hongna saukhibaga loyana thawong asimakna makha na pamdaba thodok sing thoanabagi maram ohele hana phongdokhrei chaliba tha asigi taraga humdoidagi Iran Israel gi mathakta Miyoi samri hena sikhibaga loinana miyoi lising ahumga sumna yankhai taruk rom aso apanangki agency gi pau sina makha taraduna US na Iran gi mathakda bombing sa tharakpa thodo aduga ikan kanadana Iran nga si ayu tel abit amasung Jerusalem da misal kapsinduna landabagi thodok ta yamdrabada miyoi kunga mari sire marak sida International Nuclear Watchdog Iran gi National Nuclear Safety System Center amasung United Nations Nuclear Watchdog ki makedagi US na Iran da landa kiba adumakna radiation gi changwang khalapagi phibam de leite haide oidakliba phibam asi NATO na yamna kumna yengsile haina official amana phongdor aduna US President Donald Trump na Iran gi nuclear facility singda air strike chatha kharaba matung oidakliba phibam gi matang de NATO na yamna kumna yengsile haina official amana retos ta phongdorakle Germany Iran da khudakta US ka wari sanana bakhangan khrei marak sida UK and Israel da leiriba British national sing mafam adudagi pothoknaba akanba thabak lokhoi khrei Russia gi Security Council gi deputy chairman Dmitry Medvedev na US na Iran da landaduna masana lan thoksana ba hona jare haina maral sikrei China na su US ki thawong adubo yaningda ba phongdokhrei makha tarakpa pauda Mihut ama oina miyam gi lengak thamba ngamdaba nungaitaba phawi MLA Arun Kumar miyam gi mihut ama oiraga miyam na pamba lenga ama thamba ngamdaba asi nungaitaba phawi haina wangkhai kendra ge MLA TS Arun Kumar na phongdokhrei wafam asi nauna saba New Chekon Community Hall ngasi wangkhai Assembly Constituency ge MLA Thangjam Arun Kumar na hauna bimatung inna sangaduna miyam da khusinabagi thoramda phongdokhibani New Chekon the Senior Citizen Society na sinduna Community Hall sangabagi tharam aduda Wangkhai Assembly Constituency ki MLA TS Arun Kumar hai New Chekon Senior Citizen Society ki founder President Longjim Nilamani Founder Advisor Lauren Bam Binod amadi Founder Secretary Thoksom Brimangolna athoba mentural sing oina saruyaki tharam aduga mari lenyana MLA Thangjam Arun Kumar na makha taraduna hai Lamdam asida tholibe irang asi athuba matamda worosin ama puratuna miyamna pambalenga ama semanaba kana honare
Manipurgi irang asi lusingkhibana yasinaba puraknaba honabada matam lobani athubada waroisin puraklagani haibagi thajaba lei lonina miyamgi mihut ama oina miyamgi lenga ama thamba ngamdaba haibase mahak miyamgi mihut ama oina nungaitaba fawi nong khara hek subaga ising ichak thokpada natana lambi thong kaya soanduna lambi sathok chasinda miyamna khudong zadaba kaya mayoknariba adu athuba matamda semba sagatnaba kana honare nongmagi migi masingde hengalakpana maram oiraga hauji laikai ayambada sumang leiraktabagi khudong zadaba kaya thengnare ngasi sangaduna miyamda khusanariba community hall adu yengsinaba amade management taunaba committee amma semhaningbagi apamba su phongdokhi makhatarapa pauda modigi sei taraga mathogi lengakta awang nopok lamdam chawkhatlambida purakpa ngamle Jitendra thamoi kaiba lebak thiba Ahmedabad ke Thogdokta Manipurdagi nupi macha ani laikhidaba adu yamna nungaitaba amani adubu na thaiduna leiramba lamdam amadagi nupi macha sing aduna leibak thiba thogdok aduda saruk yaramba aduna lamdam asigi nahasing international aviation amadi hospitality industry ki saruk ama oire habadu takle hanu union minister Dr. Jitendra Singhana phongdokre Prime Minister Narendra Modi na sahi taraga mathoi lengak pairapaga mari lenana Dudarsana lauba interview amada Union Minister Office for PMO amadi Science and Technology Dr. Jitendra Nahai Prime Minister Narendra Modi gi haukiba sei taraga mathoige lenga asida sahi kaya mangam sanduna leiramraba awang nopok lamdam amasung Jammu and Kashmir leba asigi mapung oiba chakho tharangi lambida purakpa ngamle makha tarakpa paugda lot kiba khaba police ta yaoraktuna Paubitek mayai leikaidagi Chesam Adur Karde Misida Mapung Oina Senariba Yumnam Huidrom Thiam Laisangkhongdagi Longjam Khaba Mayang Imphal area dagi Ngasi Mayang Imphal Police na phagatkre Police ki likhunsing na hai Chesam Adur Karde bo lona yadaba maungda phajinduna thamlaba matungda hapagi thogdokta mapung oina chenabani haina singnariba longjam khaba ngasi numida wairam pung 3:30 taba matamda Maya Imphal gi mafam amadagi fakhibani Chesam Adu Kadirbo Yumnam Hoidrom da leiba Arambai Tengol Unit Kungatare ki QRT da sinaraklaba matungda mafam khangdana mangkhibagi thogdokka mari lenana police station da laknaba kawboda mahak lotkibani Longjam khaba Elias Boy Seikunthraga manga apokpa ibohal Arambai Tengol gi Unit Kungatare ki QRT gi commander oina thabak tawbani Lonina kesa siga mari lenana lotuna leidibani makhatarapa pauda leikhidra bingan thogi haksang Imphal da purakre Imphal International Airport miyamna ikai khumnaba utkre tha asigi taragani thoida Ahmedabad Airport manakta Air India gi plane kaibagi thogdokta leikhidra Q member oibi Thawbal awang leikai degi kongrai rakpam nganthoi saramagi haksang Ahmedabad ki Indigo flight ta puraktuna ngasi nungthil pung amaga min 10 rom tabada Imphal da thunglakre leikhidra kongrai rakpam nganthoi gi haksang thunglabaga Airport Authority amasung Manipur lengang senduna Bit Kendroje International Airport leikhidra gi thawa yaugdraba haksangda miyamna leikatun ikai khumna botkre ikai khumna botpa adu leikhidra gi imung manung Lok Sabha gi MP Dr. Bimol Akoijam Khambo Kendra ke MLA Okram Suruja Kumar Chief Secretary Prasanta Kumar Singha DGP Rajiv Singha Senior Police Officials Singh Airport Authority ki staff Singh Kokomi Arambai Tengol yaungna tungan balup singi miyoi sing saruk yaki